ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯕꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏ꯫ ꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯝꯕ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯑꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯅꯤ꯫ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄ ꯑꯁꯤꯗꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯈꯣꯝꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ, "ꯅꯨꯄꯤ, ꯅꯪ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ!" ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯊꯣꯏꯅꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ, ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ꯫ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯄꯤꯈꯤꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" "ꯑꯦ, ꯀꯩꯅꯣꯅꯦ? ꯊꯥꯏꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯗꯕꯁꯤ ꯌꯥꯝꯅ ꯁꯥꯎꯕꯗꯥꯏꯅꯦ?" "ꯍꯣ, ꯃꯗꯨꯅ ꯊꯥꯏꯅ ꯃꯇꯝꯒꯤ ꯋꯥ, ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ." "ꯅꯪꯗꯤ ꯌꯥꯝꯅ ꯊꯤꯅ ꯍꯣꯡꯂꯦꯅ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅꯦ ꯉꯁꯤꯗꯒꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯆꯠꯂꯦ ꯀꯥꯏꯅ ꯈꯛ ꯍꯥꯏꯈ꯭ꯔꯔꯣꯏꯀꯣ." ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯈꯣꯜꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯥꯏ, "ꯍꯣꯔꯦꯟ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯕꯤꯔꯛꯎ꯫ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤ ꯆꯤꯔꯤ ꯆꯤꯔꯤ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯑꯅꯤꯇ ꯆꯥꯁꯤ." ꯃꯁꯤꯗ ꯈꯣꯝꯕꯅ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯇꯨꯅ, "ꯑꯦ, ꯀꯔꯤ ꯍꯥꯏꯕ? ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯛꯎ ꯀꯥꯏꯅ? ꯁꯦꯜꯗꯤ ꯀꯗꯥꯏꯗꯒꯤ? ꯑꯩꯉꯣꯟꯗ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯦ, ꯉꯥ ꯃꯆꯥ ꯑꯃꯇꯪꯗꯤ ꯂꯩꯔꯛꯄ ꯌꯥꯏꯅ." "ꯑꯣ, ꯂꯩꯕ ꯌꯥꯕꯗꯣ ꯂꯩꯅꯕ ꯁꯦꯜꯗꯣ ꯂꯩꯇꯦ ꯍꯥꯏꯕ꯫ ꯅꯪ ꯊꯕꯛ ꯁꯨꯔꯤꯗꯨꯗꯤ?" "ꯊꯕꯛ ꯁꯨꯕ ꯑꯁꯤꯒꯤꯗꯤ ꯁꯦꯜꯁꯨ ꯐꯪꯗ꯭ꯔꯤꯅ, ꯅꯍꯥꯟꯁꯨ ꯍꯥꯟꯅ ꯈꯔ ꯂꯧꯁꯤꯜꯂꯨꯏ." "ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯎ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯍꯦꯛ ꯄꯤꯔꯛꯎ, ꯑꯩ ꯍꯣꯔꯦꯟ ꯂꯩꯕꯤꯔꯛꯂꯒꯦ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏ, "ꯍꯣ, ꯑꯩꯉꯣꯟꯗꯗꯤꯅꯦ ꯁꯦꯜꯁꯤ ꯀꯤꯃꯠꯇ ꯂꯩꯖꯗ꯭ꯔꯕꯗꯣ." "ꯂꯩꯇ꯭ꯔꯒꯅ ꯍꯦꯛ ꯆꯥꯔꯨꯔꯅꯨ." "ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯕꯨ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯖꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ?" "ꯑꯣ, ꯃꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯋꯥ, ꯍꯧꯖꯤꯛꯀ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ." "ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯖꯧꯀꯣ, ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." "ꯑꯦ, ꯅꯪꯒꯤꯁꯦ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯑꯩꯕꯨ ꯐꯨꯒꯦ ꯁꯤꯔꯣ? ꯀꯥꯟꯅꯔꯣꯏ ꯅꯨꯄꯤ, ꯅꯪ ꯗꯨꯝ ꯑꯣꯏꯅ ꯅꯅꯝꯃꯗꯨ ꯇꯠꯀꯅꯤ." "ꯈꯪꯗꯦ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ, ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯛꯀꯗꯕꯅꯤ." "ꯑꯩꯁꯨ ꯈꯪꯗꯦ, ꯏꯊꯨꯟꯗ ꯁꯤꯀꯤ ꯑꯃꯠꯇ ꯅꯞꯇꯦ, ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯆꯥꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ꯫ ꯅꯪꯅ ꯆꯥꯅꯤꯡꯂꯕꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯥꯡꯂꯣ, ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯕ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯑꯩ ꯂꯩꯔꯒꯦ." "ꯍꯣ, ꯑꯩ ꯃꯇꯝꯗꯨ ꯐꯥꯎ ꯉꯥꯏꯕ ꯉꯝꯂꯣꯏꯌꯦ." "ꯉꯝꯗ꯭ꯔꯁꯨ ꯉꯝꯅꯕ ꯉꯥꯏꯔꯣꯅꯦ, ꯅꯪ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝ ꯀꯥꯏꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ, ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯍꯥꯏ, "ꯑꯩꯗꯤꯅꯦ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ, ꯑꯩꯗꯤ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ." ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯅ ꯃꯊꯟꯇ ꯃꯆꯤꯜꯗꯨꯗ ꯁꯣꯟꯖꯍꯧꯏ, "ꯀꯔꯤ ꯅꯨꯄꯥꯅ ꯍꯥꯏꯕꯅꯤꯗ, ꯃꯤꯒꯤꯗꯤ ꯃꯇꯨꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯏ, ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏ ꯈꯛꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯉꯥ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯕ ꯑꯩ ꯂꯥꯟ ꯍꯦꯛꯇ ꯇꯧꯒꯗꯕꯅꯤ ꯌꯦꯡꯉꯨ." ꯊꯣꯏꯅꯨ ꯉꯥꯡꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯤ, ꯋꯥꯏ ꯃꯇꯦꯛ ꯑꯃꯁꯨ ꯇꯩꯊꯣꯛꯂꯤ꯫ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯐꯅꯦꯛꯅꯦꯅ ꯇꯧꯔꯤꯁꯦ, ꯃꯆꯨ ꯀꯥꯏꯁꯦ ꯂꯣꯏꯅꯁꯨ ꯀꯣꯛꯊꯈ꯭ꯔꯦꯅꯦ, ꯂꯣꯏꯅ ꯃꯜꯂꯦꯕ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯁꯤꯁꯨ
ꯁꯨꯞꯅꯇꯪꯒꯤ 3 ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯑꯁꯤꯃꯅꯦ ꯏꯔꯨꯖꯕꯗ ꯇꯨꯝꯕ ꯁꯦꯒꯥꯏꯕ ꯐꯅꯦꯛ ꯑꯗꯨꯃꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕ ꯐꯅꯦꯛ ꯑꯁꯤꯃꯅꯤ ꯁꯤꯒꯤ ꯑꯉꯥꯡꯕ ꯐꯅꯦꯛꯁꯤꯅ ꯈꯔꯗꯤ ꯃꯐꯔꯤ ꯁꯤꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯄ ꯇꯥꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨ ꯃꯁꯠ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯇꯪꯗꯤ ꯂꯩꯅꯤꯡꯕꯅꯤ ꯑꯩꯒꯤꯁꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯗ ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯂꯩꯅꯕ ꯋꯥꯐꯝꯗꯤ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯈꯤꯕ ꯑꯩ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯐꯤ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯃ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯏꯄꯨꯔꯣꯏꯕ ꯐꯪꯂꯦ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯗꯨꯝ ꯑꯣꯏꯅ ꯀꯣꯏꯔꯨꯔꯒꯦ ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯈꯣꯝꯗꯣꯟꯕꯤꯗꯣ ꯃꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ ꯃꯍꯥꯛ ꯈꯣꯝꯗꯣꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯊꯣꯏꯅꯨ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯅ ꯐꯛ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯐꯅꯦꯛ ꯃꯈꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦ ꯐꯅꯦꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯝꯗꯣꯟꯕꯤꯅ ꯌꯦꯡꯈꯠꯂꯛꯇꯨꯅ ꯊꯣꯏꯅꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯁꯤꯗ ꯐꯝꯃꯨ ꯊꯣꯏꯅꯨ ꯐꯛ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯐꯛ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯥꯝꯕꯅ ꯂꯣꯏꯔꯤ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ ꯐꯖꯩꯍꯦ ꯁꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯁꯤꯗꯤ ꯁꯤꯒꯤ ꯃꯄꯥꯜ ꯍꯛꯄ ꯐꯅꯦꯛ ꯑꯁꯤꯁꯨ ꯌꯥꯝ ꯐꯖꯩꯕꯨ ꯁꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯂꯩꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯦꯡꯂꯤ ꯈꯣꯝꯗꯣꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯅꯨ ꯐꯅꯦꯛꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯗꯧꯔꯤꯌꯦ ꯃꯉꯣꯟꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯡꯁꯤꯟꯕꯅꯤ ꯐꯖꯗ꯭ꯔꯕꯅꯦ ꯇꯨ ꯁꯤꯒꯤ ꯃꯆꯨ ꯍꯤꯒꯣꯛ ꯀꯥꯏꯁꯦ ꯏꯪ ꯏꯪ ꯂꯥꯎꯗ꯭ꯔꯣ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨ ꯊꯣꯏꯅꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯐꯖꯩꯌꯦ ꯌꯥꯝꯅ ꯏꯪꯉꯤ ꯃꯆꯨꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯣꯏꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯖꯗꯕ꯭ꯔꯅꯦ ꯂꯣꯏꯅ ꯐꯖꯩꯗ ꯁꯤꯒꯤ ꯁꯥꯃꯨ ꯃꯆꯨꯒꯤ ꯃꯄꯥꯜ ꯍꯛꯄ ꯐꯅꯦꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥ ꯄꯦꯠꯈ꯭ꯔꯕ ꯈꯖꯤꯛ ꯍꯦꯛ ꯊꯤꯕꯗ ꯐꯦꯠ ꯍꯦꯛꯇ ꯂꯥꯎꯈꯤꯗꯣꯏꯕ ꯑꯁꯨꯛ ꯐꯖꯔꯕ ꯑꯁꯤꯗꯤ ꯊꯣꯏꯅꯨꯗꯤ ꯐꯤ ꯐꯅꯦꯛꯁꯤꯡꯗꯨ ꯃꯕꯨꯛꯅꯤꯡꯅ ꯄꯥꯝꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯈꯣꯝꯗꯣꯟꯕꯤꯅ ꯐꯤꯗꯨ ꯂꯧꯁꯤꯟꯅ ꯍꯥꯏ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ ꯑꯁꯨꯝ ꯂꯥꯛꯄꯅꯤꯗ ꯏꯆꯦ ꯍꯣꯏ ꯐꯝꯁꯤ ꯐꯤꯁꯤꯡꯗꯨ ꯐꯖꯅ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯊꯣꯏꯅꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯥꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯁꯦ ꯑꯩꯅ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯨꯔꯥꯜꯂꯕꯗꯤꯀꯣ ꯃꯁꯤꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯁꯤꯃ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯆꯦ ꯈꯣꯝꯗꯣꯟꯕꯤꯁꯦ ꯈꯔꯁꯨ ꯄꯪꯒꯨꯝ ꯇꯧꯕꯅꯤ ꯑꯩ ꯍꯦꯛꯇ ꯇꯧꯔꯒꯦꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯦ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯕ ꯍꯣꯏ ꯏꯆꯦ ꯀꯟꯕꯤꯔꯛꯀꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯗꯣꯟꯕꯤ ꯏꯃꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯍꯥꯏꯖꯩ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯦ ꯑꯩ ꯑꯃ ꯍꯦꯛꯇ ꯍꯨꯈ꯭ꯔꯒꯦ ꯇꯨꯃꯤꯟꯅ ꯑꯃ ꯂꯧꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯈꯣꯝꯗꯣꯟꯕꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯁꯪꯒꯣꯏꯗ ꯌꯦꯡꯂꯨꯕꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯝꯕ ꯊꯣꯏꯅꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨꯕꯨ ꯂꯩꯇꯦꯅꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯏꯅꯨꯕꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯀꯧꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯂꯝꯗꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯍꯥꯏ ꯋꯥꯅꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯂꯤ ꯐꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯞ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯝꯃꯤ ꯃꯍꯥꯛ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯨꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯃꯁꯤꯡ ꯊꯤꯍꯧꯗ꯭ꯔꯤ ꯌꯦꯡꯍꯧꯗ꯭ꯔꯤ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯃꯌꯨꯝ ꯌꯧꯔꯤ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯍꯨꯔꯥꯜꯂꯛꯄ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯁꯥꯗ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯉꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯒ ꯑꯗꯨꯝꯅ ꯁꯦꯠꯄ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ
ꯐꯖꯔꯦꯗꯅ ꯁꯤ ꯑꯣꯏꯗꯤ ꯑꯩꯁꯦ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯁꯦꯠꯄ ꯏꯟꯕꯗ ꯌꯥꯝꯅ ꯄꯛꯂꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟ ꯇꯥꯕꯅꯤ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯏꯆꯦ ꯈꯣꯝꯗꯣꯟꯕꯤꯅꯕꯨ ꯃꯥꯒꯤ ꯐꯅꯦꯛ ꯑꯃ ꯃꯥꯡꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯝꯒꯗ꯭ꯔꯅꯦ ꯈꯪꯂꯝꯂꯣꯏꯗ ꯄꯨꯔꯥ ꯄꯪꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯄꯪꯕꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯅꯤ ꯃꯥꯅ ꯐꯅꯦꯛ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯁꯨ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯐꯅꯦꯛꯁꯦ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯊꯨꯞꯇꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯀꯥꯟꯅꯗꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯨꯝꯊꯣꯛꯈꯤꯒꯦ ꯊꯣꯏꯅꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯈꯣꯝꯕ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃ ꯃꯍꯥꯛ ꯂꯩꯗ꯭ꯔꯤ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯉꯥꯗꯤ ꯂꯩꯗ꯭ꯔꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯁꯞꯇ꯭ꯔꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯁꯪꯁꯪꯗꯤ ꯎꯔꯦꯁꯦ ꯍꯣꯏꯗ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯒ ꯆꯥꯒꯗꯣꯏ ꯁꯔꯨꯛ ꯆꯥꯗꯕꯅ ꯐꯩꯗ ꯊꯣꯛꯂꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯁꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯤ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯉꯥꯏꯍꯥꯛ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯄꯣꯊꯥꯏ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯊꯣꯏꯅꯨ ꯃꯄꯥꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯑꯃ ꯍꯦꯛ ꯐꯪꯂꯝꯃꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯩꯁ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯂ ꯃꯥꯜꯂꯦ ꯑꯩꯅ ꯉꯥ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯣꯏꯗꯅ ꯂꯩꯔꯛꯂꯝꯂꯒꯅꯤ ꯑꯩ ꯑꯃꯨꯛꯇ ꯉꯥ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯃꯄꯥꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯅ ꯉꯥ ꯂꯩꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯂꯩꯕꯤꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯅꯣ ꯉꯥꯕꯣ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜꯗ ꯉꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯥ ꯂꯩꯕꯗꯤ ꯎꯗꯦ ꯃꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯥ ꯂꯩꯕ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯕꯨ ꯉꯥ ꯂꯩꯔꯛꯇ꯭ꯔꯕ꯭ꯔꯣ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯊꯣꯏꯅꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯈꯨꯝꯕꯅ ꯆꯤꯜꯂꯗꯣ ꯄꯥꯟꯗꯕ꯭ꯔꯣ ꯉꯥ ꯂꯩꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯝꯕꯅ ꯈꯨꯝꯃꯤ ꯍꯣ ꯉꯥꯗꯣ ꯂꯩꯔꯛꯂꯕꯗꯤ ꯁꯤꯗ ꯂꯩꯔꯣꯏꯗ꯭ꯔꯣ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯈꯪꯉꯣ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯂꯩꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯅꯪꯅ ꯐꯖꯅ ꯍꯥꯏꯔꯕꯁꯨ ꯉꯥ ꯂꯩꯅꯕ ꯁꯦꯜꯗꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯂꯩꯔꯛꯀꯗꯕꯅꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯁꯦꯜ ꯂꯩꯔꯀꯥꯟꯗ ꯁꯣꯏꯗꯅ ꯂꯩꯔꯁꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯆꯪꯈꯤꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯑꯩ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯅꯤꯡꯂꯤꯕ ꯖꯥꯠꯅꯤꯀꯣ ꯃꯥꯅ ꯉꯝꯗꯅ ꯍꯦꯛ ꯂꯩꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯃ ꯉꯥ ꯆꯥꯅꯤꯡꯅ ꯑꯗꯨꯃꯛ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯣꯏꯅꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯎꯄꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯕꯨ ꯂꯧꯊꯣꯛꯏ ꯃꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯃꯁꯤꯒꯤ ꯐꯅꯦꯛꯁꯦ ꯑꯣꯏꯅ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯉꯥ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯔꯁꯤꯔꯅꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯅꯦꯛꯁꯦ ꯌꯣꯟꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯕ ꯑꯩꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥꯅ ꯍꯨꯔꯥꯟꯖꯔꯛꯄ ꯐꯅꯦꯛꯅꯦꯕ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯁꯤ ꯑꯃꯨꯛ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣꯅꯦ ꯅꯧꯅ ꯑꯍꯟꯕ ꯑꯃꯃꯨꯛ ꯂꯩꯕꯁꯨ ꯑꯩꯅ ꯉꯝꯂꯣꯏꯗꯣꯏꯕ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯤ ꯇꯨꯝꯂꯝꯕ ꯈꯣꯝꯕꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯪꯉꯤ ꯅꯨꯄꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯍꯟꯕ ꯐꯅꯦꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯟꯈꯩ ꯂꯩꯕꯁꯨ ꯎꯗꯦ ꯍꯣ ꯑꯩꯅ ꯍꯨꯔꯥꯜꯂꯛꯄ ꯐꯅꯦꯛꯅꯤ ꯍꯨꯔꯥꯜꯂꯛꯄ ꯐꯅꯦꯛꯅꯤ ꯍꯥꯏꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯐꯅꯦꯛꯄꯨ ꯍꯨꯔꯥꯜꯂꯛꯂꯨꯔꯤꯕ ꯊꯣꯏꯅꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯣ ꯅꯪꯅꯗꯤ ꯑꯩꯅ ꯁꯦꯠꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯂꯩꯕꯤꯈꯤꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯑꯃꯨꯛꯇ ꯀꯔꯤꯕꯨ ꯂꯩꯕꯤꯈ꯭ꯔꯒꯦ
ꯑꯃꯟꯕ ꯐꯅꯦꯛ ꯑꯗꯨ ꯃꯁꯦꯠꯇꯨꯅ ꯑꯩ ꯁꯨꯃꯛ ꯂꯩꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯍꯨꯔꯥꯟꯕ ꯇꯥꯕ. ꯊꯣꯏꯅꯣ, ꯅꯪ ꯑꯩꯅ ꯄꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ. ꯑꯩꯅ ꯄꯨꯔꯛꯄ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ. ꯑꯦ, ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯐꯨꯕ ꯁꯣꯏꯔꯣꯏ ꯀꯥꯏꯅ. ꯅꯨꯄꯥ, ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅ. ꯃꯆꯤꯜ ꯑꯁꯤ ꯌꯦꯡꯉꯨꯅꯦ. ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕꯒꯦ ꯍꯥꯏꯕꯅꯤ? ꯍꯣ, ꯑꯩꯅ ꯍꯥꯏꯌꯦ. ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯅꯦ ꯑꯩꯒꯤꯁꯦ. ꯅꯠꯇꯦ, ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯐꯕ ꯊꯕꯛꯂ ꯍꯥꯏꯕꯅꯤꯗ. ꯅꯪꯕꯨ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯊꯗ꯭ꯔꯕ꯭ꯔꯣ? ꯍꯣ, ꯑꯩꯒꯤ ꯄꯥꯜꯂꯤꯕ ꯀꯣꯛ ꯑꯁꯤꯅ ꯃꯄꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯦ. ꯅꯪ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨꯍꯦ. ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯍꯥꯍꯥꯌꯣ. ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯕꯛꯀ ꯁꯨꯖꯗꯧꯔꯤꯕ? ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ, ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯊꯝꯈꯣ. ꯍꯩ, ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ. ꯅꯨꯄꯥ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯔꯛꯀꯅꯨ. ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯗꯕ ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯕ ꯇꯥꯕ. ꯍꯩ, ꯃꯤꯒꯤ ꯃꯄꯣꯠꯇꯣ ꯌꯥꯝꯅ ꯊꯨꯅ ꯄꯤꯊꯣꯛꯂꯨꯆꯣꯀꯣ. ꯑꯦ, ꯍꯨꯅꯤꯅ ꯍꯨꯔꯥꯜꯂꯛꯂꯕ ꯐꯅꯦꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯄꯤꯊꯣꯛꯆꯔꯨꯗꯣꯏꯕ? ꯄꯤꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯅꯦꯛꯇꯨ ꯎꯄꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯈꯣꯝꯕꯅ ꯍꯥꯏꯖꯍꯧꯏ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕ. ꯃꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯦ ꯑꯩ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ. ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ. ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯏ. ꯍꯣ, ꯆꯥꯛ ꯂꯣꯏꯔꯦ. ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ. ꯆꯥꯛꯁꯦ ꯆꯥꯕꯤꯔꯔꯣ. ꯍꯣꯏ. ꯈꯣꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ. ꯆꯥꯛ ꯆꯥꯅꯕ ꯃꯍꯥꯛ ꯐꯝꯊꯩ. ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ. ꯅꯨꯄꯤ, ꯅꯪꯅ ꯊꯣꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯑꯩꯕꯨ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ. ꯍꯣ, ꯀꯩꯅꯣ? ꯑꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯕꯤꯌꯨ. ꯇꯨꯀꯥ ꯇꯨꯀꯤꯒ ꯌꯥꯝꯅ ꯊꯤꯕꯤꯔꯛꯀꯅꯨ. ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯅꯪꯅ ꯊꯣꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯑꯩꯁꯨ ꯈꯪꯗꯦ. ꯊꯣꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯁꯤꯗ ꯍꯧꯔꯝꯕ ꯅꯥꯄꯤ ꯈꯔ ꯍꯦꯛꯇ ꯐꯣꯏꯔꯒ ꯊꯣꯡꯕꯅꯤ. ꯑꯦ, ꯅꯪꯗꯤ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ? ꯅꯥꯄꯤ ꯊꯣꯡꯕꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯆꯥꯒꯗꯅꯣ? ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯀꯩꯅꯣ. ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯊꯣꯡꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯇꯥꯗꯦ. ꯑꯗꯨꯅ ꯊꯣꯡꯕ ꯇꯥꯕ. ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯔꯨꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯟꯁꯥꯡꯁꯦ ꯄꯤꯖꯔꯒ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯍꯣ, ꯀꯩꯁꯨ ꯁꯤꯔꯣꯏꯌꯦ. ꯁꯤꯔꯣꯏ ꯍꯥꯏꯁꯤ ꯅꯪꯅ ꯈꯪꯕꯤꯔꯤꯕꯅꯤꯅꯦ. ꯈꯪꯂꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯅꯪ ꯑꯣꯏꯅ ꯆꯥꯍꯧꯔꯣ. ꯑꯩꯗꯤ ꯆꯥꯕ ꯉꯝꯂꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯆꯥꯛꯇꯨ ꯆꯥꯗꯈꯩ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯣꯏꯅꯨꯅ ꯍꯥꯏꯖꯍꯧꯏ. ꯑꯗꯨꯅꯤ, ꯊꯣꯡꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯅꯥꯄꯤꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯍꯦꯛꯇ ꯊꯣꯡꯖꯤꯟꯒꯗꯕꯅꯤ. ꯃꯥꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯗꯦ. ꯈꯣꯝꯕ ꯆꯥꯛ ꯆꯥꯗꯅ ꯊꯕꯛ ꯁꯨꯕ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ. ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯕ ꯇꯥꯔꯗ꯭ꯔꯅꯦ? ꯑꯩꯕꯨ ꯄꯨꯛꯁꯦ ꯈꯣꯡꯂꯛꯄꯒꯨꯝ ꯀꯝꯗꯧꯅꯤ ꯑꯩꯕꯨ. ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ. ꯑꯁꯨꯝꯅ ꯈꯜꯂꯛꯏ. ꯍꯧꯖꯤꯛ ꯑꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ. ꯑꯩ ꯊꯨꯅ ꯑꯃꯨꯛꯇ ꯂꯩꯀꯥꯏ ꯀꯣꯏꯔꯨꯗꯕ ꯌꯥꯗꯦ. ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯑꯩ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ. ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯃꯈꯥ ꯄꯥꯡꯅ ꯃꯍꯥꯛ ꯍꯥꯏꯊꯔꯛꯏ. ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯩꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯒꯦ? ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯒꯦ. ꯃꯈꯣꯏꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯌꯥꯝꯅ ꯆꯥꯒꯟꯕꯅꯤ. ꯊꯣꯏꯅꯨ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯏꯅꯦꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯩ ꯍꯦꯛꯇ ꯀꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯏ. ꯏꯅꯦ ꯇꯣꯝꯕꯤ, ꯏꯅꯦꯕꯨ ꯂꯩꯕ꯭ꯔꯣ? ꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕ ꯇꯣꯝꯕꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯊꯣꯏꯅꯨꯕꯨ ꯌꯦꯡꯗꯨꯅ, ꯊꯣꯏꯅꯨ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯅꯦ, ꯑꯩ ꯁꯨꯝ ꯂꯥꯛꯄꯅꯤꯗ. ꯐꯝꯃꯣ ꯁꯤꯗ. ꯊꯣꯏꯅꯨ ꯐꯝꯊꯩ. ꯇꯣꯝꯕꯤꯅ ꯍꯪꯉꯤ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯏꯅꯦ, ꯆꯥꯔꯛꯇ꯭ꯔꯤꯗ. ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯤ. ꯊꯣꯏꯅꯨ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯑꯗꯨꯕꯨ ꯆꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯈꯨꯝꯃꯤ. ꯌꯥꯔꯅꯤꯗ ꯏꯅꯦ. ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯋꯥꯏꯁꯨ ꯁꯪꯗꯕ. ꯃꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕ.
ꯑꯗꯨꯗ ꯑꯩꯅ ꯉꯥ ꯊꯣꯡꯂꯤꯌꯦ꯫ ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕ ꯀꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯥꯗꯤ ꯃꯇꯤꯟ ꯌꯣꯠꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯍꯦꯛꯇ ꯌꯣꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯔ ꯌꯦꯡꯈꯤꯁꯤ." "ꯌꯥꯔꯅꯤꯗ ꯏꯅꯦ." ꯃꯆꯤꯜꯗ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯥꯏꯖꯩ, "ꯑꯃꯨꯛꯇꯪꯒ ꯀꯧꯔꯛꯂꯕꯗꯤ ꯐꯅꯤꯗ, ꯍꯟꯗꯃꯨꯛꯀ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯍꯦꯟꯅ ꯉꯥ ꯊꯣꯡꯕ ꯀꯥꯏꯗꯣ ꯆꯥꯅꯤꯡꯂꯤ ꯄꯣꯠꯅꯤ." ꯇꯣꯝꯕꯤꯅ ꯍꯥꯏ, "ꯅꯪꯅ ꯆꯥꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯏꯅꯦꯅꯦ ꯑꯃꯨꯛꯇ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯁꯠ ꯍꯥꯏ, "ꯏꯅꯦ ꯑꯩꯗꯣ ꯁꯨꯝꯗꯧꯕ, ꯉꯥ ꯊꯣꯡꯉꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ ꯊꯣꯡꯂꯤꯌꯦ." ꯆꯥꯕ ꯐꯪꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ, "ꯏꯅꯦꯅ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏꯗ ꯈꯔ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯅꯦꯅꯗꯨ ꯄꯤꯖꯅꯤꯡꯂꯒ ꯑꯩꯅ ꯆꯥꯈꯤꯗꯕꯗꯣ ꯏꯅꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯌꯥꯅꯤ ꯏꯅꯦ, ꯑꯩ ꯈꯔ ꯆꯥꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ, "ꯑꯗꯨꯗꯤ ꯏꯅꯦ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯁꯤꯅꯦ." ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤ꯫ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯃꯔꯥꯏꯕꯛ ꯐꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕ ꯉꯥ ꯊꯣꯡꯕꯗꯨ ꯆꯥꯕ ꯐꯪꯈ꯭ꯔꯤ꯫ ꯃꯥꯅ ꯍꯥꯏ, "ꯏꯅꯦ, ꯏꯅꯦꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤꯕꯀꯣ ꯀꯔꯤꯕꯨ ꯊꯥꯛꯄꯅꯣ ꯈꯪꯗꯦ, ꯈꯨꯍꯥꯎ ꯑꯃꯅꯤꯀꯣ, ꯆꯥꯔꯤꯈꯩ ꯄꯦꯟꯗꯦꯕ." ꯇꯣꯝꯕꯤ ꯊꯣꯏꯅꯨꯒꯤ ꯆꯥꯛ ꯈꯨꯆꯥꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯀꯔꯤ ꯈꯨꯆꯥꯅꯤ ꯍꯥꯏꯕꯒꯦ ꯃꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯃꯊꯤꯕꯣꯡ ꯑꯁꯤ ꯂꯥꯎꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯥꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯁꯤꯜꯂꯨꯔꯤꯕꯅꯣ? ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯄꯤꯛ ꯊꯟꯕ ꯀꯥꯏꯁꯦ ꯂꯣꯏꯅ ꯍꯦꯛ ꯁꯤꯠ ꯅꯥꯟꯈꯩ ꯆꯥꯏ ꯍꯥꯏꯕꯅꯤ, ꯂꯥꯎꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ." ꯊꯣꯏꯅꯨꯅ, "ꯏꯅꯦ ꯍꯥꯎꯏ ꯌꯥꯝꯅ ꯍꯥꯎꯏ." ꯇꯣꯝꯕꯤꯅ, "ꯊꯣꯏꯅꯨ ꯅꯪꯕꯨ ꯄꯨꯈꯝ ꯑꯗꯨꯕꯨ ꯐꯦꯡꯗꯣꯛꯂꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯆꯥꯛꯄꯨ ꯃꯔꯨ ꯑꯃꯠꯇ ꯄꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯗꯨꯕꯣ." ꯃꯁꯤꯗ ꯊꯣꯏꯅꯨꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ, "ꯏꯅꯦ ꯑꯩꯒꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ, ꯍꯥꯎꯕꯨ ꯍꯥꯎꯔꯗꯤ ꯄꯨꯈꯝ ꯀꯥꯏꯁꯦ ꯁꯤꯠ ꯅꯥꯟꯅ ꯍꯦꯛꯇ ꯂꯦꯛꯊꯣꯛꯂꯤ ꯄꯣꯠꯅꯤꯗ, ꯃꯗꯨꯃꯛꯇꯤ ꯐꯖꯗ꯭ꯔꯦ ꯍꯥꯏꯅ ꯂꯦꯛꯄꯤꯗ꯭ꯔꯕꯅꯤ." "ꯌꯥꯔꯅꯤ ꯍꯧꯒꯠꯂꯣ." "ꯏꯅꯦ ꯑꯩꯕꯨ..." "ꯌꯥꯔꯅꯤꯌꯦ, ꯏꯅꯦ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯖꯍꯧꯔꯒꯦ, ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯇꯨꯝꯖꯔꯨꯔꯣ꯫ ꯏꯅꯦꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯔꯕꯅꯤꯅ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯆꯠꯂꯣ." ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ, "ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ, ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯁꯤ ꯀꯥꯏꯅꯒ ꯀꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯐꯖꯅꯗꯤ ꯂꯥꯎꯕ ꯖꯥꯠꯅꯤꯀꯣ ꯃꯁꯦ." ꯊꯣꯏꯅꯨ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯂꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ꯫ ꯏꯁꯩ ꯀꯥꯏꯁꯨ ꯁꯛꯏ ꯃꯍꯥꯛ, ꯏꯃꯨꯡꯗ ꯆꯪꯉꯤ, ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯄꯒꯤ ꯀꯪꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯀꯥꯏ ꯈꯪꯗ꯭ꯔꯒ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯀꯥꯏꯁꯦ ꯆꯣꯛꯃꯟꯗꯅ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯂꯦꯁꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝ ꯇꯥꯕꯅꯤ." ꯊꯣꯏꯅꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ, "ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯕ." "ꯀꯔꯤ ꯄꯥꯎꯅꯣ? ꯇꯝꯒꯦꯗꯤ ꯍꯥꯏ, ꯁꯨꯡꯇꯝꯗꯤ ꯇꯝꯗꯦ." "ꯑꯗꯨꯕꯨꯔꯣ ꯑꯩꯅꯦ ꯉꯁꯥꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ." "ꯍꯥ? ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯤꯕ?" "ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕ, ꯑꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯃꯈꯣꯏꯒꯤ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ꯫ ꯑꯩꯅ ꯑꯗꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯔꯦ." "ꯅꯨꯄꯤ, ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯒꯤꯗ ꯆꯠꯇꯨꯅ ꯆꯥꯛꯀꯣꯏ ꯆꯥꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯕ ꯁꯤꯕꯣ?" "ꯀꯩꯅꯣ, ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯂꯩꯕꯤꯕ꯭ꯔꯣ? ꯅꯪꯅ ꯂꯩꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩꯅ ꯉꯝꯅꯕ ꯃꯤꯒꯤꯗ ꯆꯥꯖꯔꯨꯕꯅꯤ." "ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ." "ꯍꯣ, ꯏꯀꯥꯏ ꯈꯪꯗꯕꯅ ꯄꯨꯛ ꯊꯟꯕꯅꯦ, ꯁꯤꯈꯛ ꯀꯥꯎꯕꯤꯅꯨ, ꯑꯩꯒꯤꯗꯤ ꯆꯥꯕ ꯐꯪꯂꯤꯕ ꯑꯁꯤꯅ ꯌꯥꯔꯦ." "ꯅꯪ ꯅꯊꯤꯕꯣꯡꯗꯨ ꯌꯥꯝꯅ ꯂꯥꯎꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ." " लाउदौरीना अꯩꯗꯤ करिसु इकाइबीदे." "नहाक अꯩसे चोप इकाइब नंगबा सोइद्रबनी." असुम तौना वा कया अमा ngangnarami. Numit asi mahaujinkri. Mathangi ayokni khomdonbi mana manawnupigi luhongbada awanpot oina unnaba pinaba haiduna thamkiba phanek sing adu upudagi lauthoi. Magi manem chawbitona changlaktuna hai, "Bema, nanawnupi hoida chatkani haibadubu ngasi nattaro nangbo." "Mani ma, chatpa haibabu hojik adum chakhragadabanei. Phanek sing adu su pukhradoiba natra?" "Pukhradoini ma." "Kadainone aidi udri. Nanawnupi adunaga wa petpani. Khajik hek thibada phet hekta laukhidoini."
Ima, aigi wakaldadi loina phajare haina khalli. Tu phamung mathak asida leire yengo. Lei mahal phamung aduda phamthai. Aduga leiriba phanek sing adu haiphet yengi amuk hai. Masingbu kayano ne? Mana hairakpa adubu tara haiba natro. Au mani ima tarani. Ima dinya haijing kharai puba numitta oina chatlage. Hoi yaide ima. Lei mahal na phanek sing adu masing amuk thi. Maduda phanek masing adu di tara suramdri. Mapal khakta oiduna leiramle. Ima uibema nangi phanek masing asibu tara sudin he. Mapal khakta oibagum aina masing thibada soiribra. Ima tara sugadabane. Sese nang amukta thiyune. Khomdon bina leiriba phanek do masing thi. Maduda masing mapal khakta suduna leiramle. Hoine ima sidi mapal khakta ni. Phanek ama watli ne. Upudaga yaubri yengo. Khomdon bi upudu phaktoktuna amuk yengi. Adubo awatpa phanek tu yaubadi ude. Ima sidadi leitri. Kamdauribano ne. Munna amukta ningsingo. Aina pulap laiba matamdadi masing tara sokhibani. Nahansu masing thiraga yenglamlibani. Imung sidagidi kanamtana lauthokloy ne. Aibu nahan gidu sanggoida phamduna phanek yenglambai. Aduday imungda pushinduna upusida dum hapkre. Aibu Khomdon bi numittuda thoinu lakhibado khangning hekning singlai. Ima nahanong ma ama aina phanek sing si yenglingai da thoinu do laklambani. Masu yengkhibani. Mane ising thake haina hairakpa. Aduda aina ising kanba imungda changluraga thoklakpada mahak hekta leiramdabagi wani. Watliba phanek se mana soidana lauramba tare. Mana laubu oigani. Madugi nupido karino matawbani. Thabakna suningdriba. Khomdon bi leiriba phanek sing aduda munna yengduna. Chumleba. Higok machugi phanek tuneba watlisi. Ima ayamukta makhoida chalokhige. Asi haiduna Khomdon bi asauba amaga loinana mayumdagi thoklai. Mahak thoinugi mayum tamna thuna chatli. Makhoigi mayum yauraduna changshinduna hekta kawi. Thoino! Hai thoino! Nang amukta mapalda sida thoklo! Imungda leiramba thoino mapalda thoi. Mache Khomdon bina sakpham amada leptuna leiramba aduda mahak masada chingnaba amadi phawre. Hai. Iche laklibro kakhatpiro. Hai. Aina laklibase. Nangna lona tumina aigidagi hokhiba phanek ahanbado madu loge haina lakbani. Nangna hurankiba phanek to yam thuna puthoro. Thoino magi thamoina chingnariba wafam adu chumli adubu hurandaba saduna asumna khommi. Kaino da iche. Ichegi phanek tubu aina hurankhibani kaina haibiribadubu icheda kanana haibirakene. Mina haidrasu aina khangi. Numittuda nangna ising thakke haina hairamlaga swai hekta mangkhibado phanek tu puraga nang chatkhiba natra. Hai Huranbi, Phanek Huranbi. Phanek tu yamna thuna puthoro. Hoi khoidi migi mapot maral hurankiba khak leijade. Hai nachindu thinu ne. Sese nangna ingondagi hurankiba phanek adugi machudu so haibige. Higok ne, higok. Imungda leiriba khomba mapada hainariba singado mahak loina tai. Mahak wakhal tawi. Aigi nupina nahanongma ama phanek huralakpani kaina haiduna aigi mangdo utkibadu oibatai. Kayaduna yenguni. Huranba manasu hurandaba sadana. Kangit hekta yetpa ngamine se. Thoinuna khommi. Ho nangi phanek manglaga aingonda taina phamlo natte. Aidi kari tobagi nangi phanek adubu hurandoribana haibani. Aikhoisu chetnaba chanaba phirol phanek mayam ama lei. Migi mapot maral ka pamjade. Haichin thibi phanek Huranbi. Huranbana koktana pipakle ne. Nangna hurande haina chenbana ga yaroi. Hoi khoidi kanagi mapot maral hokhiba leite. Mashi machilase sumthine masya. Khomba magi nupina tauba phattaba thabakbu mahak yaningde. Upudagi migi phanek tu lauthokduna makhutna paiduna mapalda puthoi aduga hai. Ichegi phanek tu masi oirabra. Khomdon bi phanek tu da yengduna. Mani maduni aigi phanek tu. Iche se lobiro. Nanang nupi Huranbi se. Amukta dingak piro. Khomdon bi phanek tu lauduna thoinu da yengduna. Nangbo aigi phanek hurande haibadai. Huranbi, Phanek Huranbi. Thoinu chenpham leitre. Mahak tumina lei. Khomdon bina wa makha tai. Ngasigidi phari. Matungda migi mapot maral khak hurangano. Hurandau sarukne thabaksu sel talo. Naral na leiraga set chaba tamo.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯅꯦꯛꯇꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯣꯝꯕꯅ ꯃꯈꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯛ ꯀꯥꯎꯗꯨꯅ ꯍꯥꯏ, "ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯗꯅ ꯅꯪ ꯐꯨꯔꯒ ꯐꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏ, "ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯂꯥꯟꯖꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯈꯛ ꯇꯧꯖꯔꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯒꯦ." ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯅꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ꯫